ꯃꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕ ꯀꯨꯀꯤꯁꯤꯡꯅꯗꯤ ꯑꯩꯈꯣꯏ ꯅꯣꯛꯅꯗꯣꯏꯅꯦꯕ ꯃꯣꯏ ꯃꯥꯒꯤ ꯂꯝꯗꯝꯗꯨꯒꯤ ꯆꯠꯅꯕꯤꯅꯤ ꯃꯣꯏ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯂꯣꯏꯅ ꯆꯦꯟꯊꯍꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯃꯌꯥꯝ ꯉꯁꯤ ꯆꯥꯖꯔꯛꯇꯣꯏꯁꯦ ꯁꯔꯦꯡ ꯊꯣꯡꯕꯅꯤ ꯁꯤꯒꯁꯦ ꯑꯗꯨꯝ ꯊꯝꯃꯒꯦꯀꯣ ꯁꯤ ꯆꯝꯐꯨꯠꯅꯤ ꯁꯤꯅ ꯁꯤꯁꯨ ꯊꯝꯐꯝꯁꯤꯅ ꯃꯑꯣꯡ ꯆꯥꯗ꯭ꯔꯦꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯝꯃꯒꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯝꯃꯒꯦꯀꯣ ꯎꯏꯔ ꯎꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦ ꯏꯁꯤꯡꯁꯤꯅ ꯁꯤ ꯑꯗꯨꯝ ꯊꯝꯃꯒꯦꯀꯣ ꯃꯌꯥꯝ ꯊꯝꯐꯝꯁꯦ ꯃꯑꯣꯡ ꯈꯔ ꯆꯥꯗ꯭ꯔꯦ ꯄꯨꯈꯝꯁꯤꯅ ꯄꯥꯛꯃꯟꯅꯅꯦ ꯈꯨꯠ ꯂꯣꯏꯅ ꯍꯥꯝꯃꯦꯀꯣ ꯄꯪꯁꯥꯗ ꯁꯥꯒꯠꯂꯤꯕ ꯐꯨꯔꯤꯠꯁꯦ ꯂꯤꯠꯁꯟꯕꯗꯒꯤ ꯁꯂꯥꯠꯁꯦ ꯅꯩꯔꯦꯍꯦ ꯆꯝꯐꯨꯠ ꯃꯍꯤꯁꯦ ꯑꯝꯇ ꯊꯛꯀꯦ ꯁꯔꯦꯡ ꯃꯔꯨꯝꯅꯤ ꯁꯤꯅ ꯃꯔꯨꯝꯁꯨ ꯀꯣꯟꯅꯔꯦꯕ ꯃꯀꯣꯛꯀ ꯀꯣꯟꯅꯔꯦ ꯃꯔꯨꯝꯁꯨ ꯀꯣꯟꯅꯕꯅꯦꯕ ꯈ꯭ꯋꯥꯏ ꯍꯥꯎꯕꯗꯤ ꯉꯥ ꯃꯔꯨꯝꯗ ꯁꯔꯦꯡ ꯃꯔꯨꯝꯒ ꯏꯂꯤꯁꯥ ꯃꯔꯨꯝꯒ ꯂꯩꯔꯕꯅꯦ ꯑꯇꯩꯅꯒ ꯆꯪ ꯌꯥꯗꯦꯕꯣ ꯁꯔꯦꯡ ꯃꯔꯨꯝ ꯏꯂꯤꯁꯥ ꯃꯔꯨꯝꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯇꯥꯔꯦꯀꯣ ꯑꯩ ꯆꯥꯛ ꯆꯥꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩ ꯋꯥꯔꯤ ꯈꯔ ꯁꯦꯡꯗꯣꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯝ ꯇꯥꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯇꯧꯕꯤꯅꯣ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯅꯦ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯐꯖꯅ ꯃꯨꯟꯅ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨꯝ ꯀꯣꯃꯦꯟꯇꯣ ꯄꯤꯕꯤꯔꯛꯑꯣꯕ ꯍꯥꯏꯗꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯃꯔꯝꯗ ꯑꯣꯏꯗꯣꯏꯅꯦ ꯃꯤ ꯑꯃꯈꯛꯅ ꯔꯤꯜ ꯑꯃ ꯑꯞꯂꯣꯗ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯃꯥꯅ ꯈꯪꯗꯅ ꯑꯞꯂꯣꯗ ꯇꯧꯔꯛꯑꯝꯕꯕꯨꯗꯤ ꯑꯩꯗꯣ ꯈꯪꯗ꯭ꯔꯒꯁꯨ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯀꯁꯥꯔ ꯀꯥꯡꯕꯨꯅ ꯀꯣꯃꯦꯟ ꯄꯤꯔꯛꯏꯗꯣ ꯃꯥ ꯀꯣꯃꯦꯟꯇꯣ ꯂꯧꯁꯟꯒꯦꯗꯤ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯇꯔꯀ ꯇꯔꯀꯤ ꯇꯧꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯣꯏꯔꯦ ꯃꯤꯗꯨꯕꯨꯗꯤ ꯃꯃꯤꯡ ꯃꯊꯥꯕꯨꯗꯤ ꯄꯜꯂꯛꯑꯔꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯍꯥꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔ ꯄꯜꯂꯦ ꯍꯥꯏꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯇꯧꯕ ꯈꯔ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯨꯒꯅꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯃꯅꯤꯄꯨꯔ ꯄꯜꯂꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛꯇ ꯍꯥꯏ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯩꯗꯤ ꯑꯗꯨꯝ ꯑꯇꯧꯕꯁꯤꯡꯗꯨꯒꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯃꯥꯅ ꯍꯥꯏꯔꯛꯏꯗꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅ ꯄꯣꯠꯂꯣꯏ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯁꯦ ꯁꯦꯡꯗꯣꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯂꯨꯍꯣꯡꯕꯗ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯅ ꯃꯧꯒꯤ ꯃꯃꯥꯡ ꯊꯥꯅ ꯊꯣꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯣ ꯀꯆꯂꯤ ꯄꯨꯊꯣꯛꯄ ꯍꯥꯏꯌꯦꯕꯀꯣ ꯀꯆꯂꯤ ꯄꯨꯊꯣꯛꯄ ꯑꯉꯥꯡꯗꯨꯅ ꯁꯨꯃꯥꯏꯅ ꯃꯈꯨꯠꯇ ꯄꯥꯏꯅ ꯆꯠꯂꯤꯗꯨꯒ ꯑꯗꯨꯒꯤ ꯀꯆꯂꯤꯗꯨꯒ ꯆꯥꯎꯔꯤꯗꯣ ꯀꯨꯟꯗꯣ ꯄꯔꯦꯡꯅꯤ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯑꯩꯈꯣꯏꯒꯤ ꯙꯃꯥꯟꯒ ꯃꯧꯕꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡꯅꯦꯕ ꯃꯣꯏ ꯍꯨꯛꯅꯗꯣꯏꯗꯣ ꯑꯗꯨꯗꯣ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯅꯧꯔꯤꯕ ꯀꯨꯃꯥꯔꯤ ꯃꯆꯥ ꯑꯃꯗ ꯄꯨꯊꯣꯛꯍꯟꯗꯣꯏꯅꯤ ꯄꯨꯊꯣꯛꯄꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯆꯠꯅꯕꯤꯅꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯗꯦꯁꯥ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯕꯗ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯑꯃꯅ ꯀꯆꯂꯤ ꯄꯨꯊꯣꯛꯄ ꯍꯥꯏꯁꯦ ꯑꯁꯤ ꯀꯁꯥꯔꯒꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯛꯑꯕꯅꯤ ꯑꯗꯣ ꯏꯁꯇꯦꯠ ꯑꯃꯒ ꯂꯨꯍꯣꯡꯕꯁꯦ ꯃꯥꯟꯅꯗꯕꯅꯦꯕ ꯁꯤꯒ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯑꯕꯅꯤꯀꯣ ꯑꯩꯈꯣই ꯀꯁꯥꯔꯗ ꯇꯧꯅꯕ ꯈꯔꯒ ꯃꯅꯤꯄꯨꯔꯗ ꯇꯧꯅꯕ ꯈꯔꯒ ꯗꯤꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯈꯔ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯁꯤꯗ ꯀꯔꯤꯝ ꯍꯥꯏꯗꯤ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯇꯧꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯇꯧꯗꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯇꯧꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯇꯧꯗꯦ
ꯑꯗꯨ ꯃꯥꯒꯤ ꯁ꯭ꯇꯦꯠꯇꯨꯒꯤ ꯆꯠꯅꯕꯤꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯇꯧꯅꯗꯕ ꯊꯕꯛ ꯍꯥꯏꯗꯤ ꯀꯁꯥꯔꯒꯤ ꯂꯨꯍꯣꯡꯕꯗ ꯇꯧꯗꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯋꯥꯡꯃꯗ ꯇꯧꯔꯛꯑꯦꯕ ꯑꯗꯨꯒꯤꯁꯨ ꯑꯩ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ ꯀꯔꯤ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯣ ꯀꯁꯥꯔꯒꯤ ꯋꯥꯡꯃꯗ ꯃꯃꯥꯡꯗ ꯑꯩ ꯑꯁꯤ ꯆꯥꯅ ꯁꯦꯡꯗꯣꯛꯀꯦ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯂꯨꯍꯣꯡꯕꯗ ꯃꯧꯒ ꯀꯣꯟꯅꯅ ꯑꯉꯥꯡꯁꯤꯡꯁꯨ ꯀꯩꯗꯧꯕꯒꯤ ꯄꯣꯠꯂꯣꯏ ꯁꯦꯠꯂꯒ ꯊꯣꯛꯏꯅꯣ ꯁꯤꯅꯦꯕ ꯄꯣꯠꯂꯣꯏ ꯁꯦꯠꯄꯒꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝ ꯄꯣꯠꯂꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯀꯥꯡꯕꯨꯅ ꯁꯦꯠꯅꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯐꯅꯦꯛꯁꯨ ꯁꯦꯠꯅꯩꯀꯣ ꯐꯅꯦꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯝꯗꯕ ꯀꯥꯡꯕꯨꯅꯀꯣ ꯄꯣꯠꯂꯣꯏ ꯁꯦꯠꯄꯁꯤꯗꯤ ꯄꯩꯁꯥ ꯆꯪꯉꯤꯗꯅ ꯑꯗꯨꯅ ꯉꯝꯗꯕ ꯀꯥꯡꯕꯨꯅꯗꯤ ꯄꯩꯁꯥ ꯂꯨꯄꯥꯗꯨ ꯑꯗꯨꯛ ꯌꯥꯝ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯀꯥꯡꯕꯨꯅꯗꯤ ꯑꯗꯨꯝ ꯐꯅꯦꯛ ꯁꯦꯠꯍꯜꯂꯒ ꯑꯉꯥꯡꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯆꯜꯂꯤꯗꯨ ꯑꯗꯨꯝ ꯄꯨꯊꯣꯛꯍꯜꯂꯦꯕ ꯄꯩꯁꯥ ꯂꯨꯄꯥ ꯑꯗꯨꯝ ꯂꯩꯕ ꯀꯥꯡꯕꯨꯅꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯣꯠꯂꯣꯏꯗꯣ ꯑꯗꯨꯝ ꯁꯦꯠꯍꯜꯂꯦꯕ ꯑꯁꯤꯁꯦ ꯃꯥꯒꯤ ꯁ꯭ꯇꯦꯠꯀꯤ ꯆꯠꯅꯕꯅꯦꯕ ꯑꯗꯨꯒꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯥꯅ ꯈꯪꯗꯅ ꯑꯞꯂꯣꯗ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯗꯦꯁꯥ ꯄꯣꯁ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯒꯤꯅꯣ ꯀꯔꯤꯅꯣ ꯃꯗꯨꯗꯣ ꯊꯤꯒꯠꯂꯒ ꯍꯥꯏꯗꯤ ꯑꯞꯂꯣꯗ ꯇꯧꯕꯅꯗꯤ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯉꯣꯟꯗ ꯐꯣꯜꯁ ꯅꯦꯔꯦꯇꯤቭ ꯁꯟꯗꯣꯛꯄꯅꯦꯕ ꯄꯩꯁꯥ ꯃꯤ ꯑꯃꯅ ꯎꯕꯗꯗꯤ ꯃꯥꯅ ꯃꯣꯏ ꯀꯁꯥꯔꯗ ꯁꯨꯃꯥꯏꯅ ꯇꯧꯅꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯗꯤ ꯐꯕ ꯃꯥꯅ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯀꯩꯁꯨꯝꯁꯨ ꯏꯗꯔꯦ ꯑꯗꯨꯅ ꯃꯤꯅ ꯃꯅꯤꯄꯨꯔꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯥꯜꯂꯦꯀꯣ ꯚꯤꯗꯤꯑꯣꯗ ꯎꯕꯗꯨꯒ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯄꯣꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯀꯗꯥꯏꯒꯤꯅꯣ ꯀꯔꯤꯅꯣ ꯑꯗꯣ ꯀꯗꯥꯏꯒꯤꯅꯣ ꯃꯐꯝꯗꯣ ꯈꯪꯕ ꯇꯥꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯅꯩꯁꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯑꯁꯤꯒ ꯑꯁꯤ ꯆꯠꯅꯕ꯭ꯔꯥ ꯈꯣꯠꯅꯕ꯭ꯔꯥ ꯑꯗꯨꯗꯣ ꯍꯥꯟꯅ ꯐꯖꯅ ꯈꯪꯉꯒ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯄꯣꯁ ꯇꯧꯔꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯄꯣꯁ ꯇꯧꯔꯒ ꯃꯤꯅ ꯑꯩꯈꯣꯏ ꯂꯥꯟꯅꯁꯨ ꯈꯟꯅꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯀꯣꯃꯦꯟꯇ ꯑꯗꯨꯃꯥꯏꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅ ꯈꯟꯅꯔꯒ ꯑꯗꯨꯗꯒꯤ ꯃꯤꯅ ꯑꯩꯈꯣꯏ ꯎꯁꯤꯠꯇꯕ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯂꯣꯏꯗꯣꯏꯅꯦꯕ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯀꯔꯝꯕ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯔꯤꯗꯣ ꯄꯣꯁ ꯇꯧꯔꯤꯕ ꯃꯁꯥꯅꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯀꯣꯃꯦꯟ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅꯁꯨ ꯈꯪꯐꯝ ꯊꯣꯛꯏꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯅ ꯂꯩꯔꯒ ꯑꯇꯣꯞꯄ ꯖꯥꯇꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕ ꯀꯨꯀꯤꯁꯤꯡꯅꯗꯤ ꯑꯩꯈꯣꯏ ꯅꯣꯛꯅꯗꯣꯏꯅꯦꯕ ꯃꯣꯏ ꯃꯁꯦꯟꯁꯦ ꯑꯃꯒ ꯖꯥꯅꯗꯦ ꯃꯣꯏ ꯃꯁꯦꯟꯐꯥꯎ ꯁꯨꯃꯥꯏꯅ ꯈꯟꯅꯩ ꯍꯥꯏꯅꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯤꯅ ꯉꯥꯡꯅꯕ ꯍꯥꯏꯁꯤꯗꯤ ꯁꯤꯗꯤ ꯃꯁꯥꯅ ꯇꯥꯔꯕꯅꯤ ꯑꯗꯨꯅꯤ ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯆꯥꯎꯔꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯍꯥꯁꯤꯡꯅ ꯑꯅꯧꯕ ꯍꯥꯞꯅꯤꯡ ꯇꯥꯍꯞꯀꯦ ꯇꯧꯅꯤꯡꯗ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯍꯟꯁꯤꯡꯅ ꯃꯗꯨꯒꯤ ꯄꯥꯔꯃꯤꯁꯟ ꯑꯩꯈꯣꯏꯗ ꯄꯤꯔꯛꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏ ꯀꯁꯥꯔꯁꯤꯒ ꯂꯨꯞ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯄꯨꯊꯣꯛꯇꯅ ꯑꯅꯧꯕ ꯍꯥꯞꯆꯤꯟꯗꯅ ꯇꯧꯕꯗ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯑꯌꯥꯕꯁꯨ ꯄꯤꯔꯛꯀꯗꯕ ꯂꯩꯇꯦ ꯃꯇꯨꯡꯗꯁꯨ ꯄꯤꯔꯛꯑꯣꯏ ꯑꯩꯈꯣꯏ ꯁꯤꯒ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯛꯄ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯤꯒ ꯇꯧꯔꯤꯁꯦ ꯁꯤꯒ ꯆꯥꯎꯕ ꯄꯤꯛꯄ ꯑꯗꯨꯒꯤ ꯋꯥꯔꯤꯇꯅꯤ ꯑꯗꯨꯅ ꯅꯁꯥꯅ ꯄꯣꯁꯇꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯐꯖꯅ ꯈꯟꯊꯔꯒ ꯄꯣꯁꯇꯣ ꯇꯧꯒꯗꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯅꯣꯏ ꯈꯔꯅ ꯑꯗꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯤꯡ ꯅꯥꯏꯗꯕ ꯄꯣꯁ ꯇꯧꯁꯜꯂꯅꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅꯒꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣই ꯂꯩꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯩꯁꯨꯝ ꯇꯧꯖꯗꯕ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯦꯟꯊꯍꯜꯂꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯁꯨꯃꯥꯏꯅ ꯈꯟꯅꯍꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯅꯨꯡꯁꯤꯅꯍꯜꯂꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯊꯥꯗꯣꯛꯑꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯔꯤ ꯃꯈꯣꯡ ꯍꯥꯟꯅ ꯐꯖꯅ ꯈꯪꯉꯒ ꯑꯗꯨꯗꯒꯤ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯖꯒꯥ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯀꯤ ꯃꯥꯟꯅ ꯄꯣꯟꯇꯦꯕ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯃ ꯍꯥꯏꯁꯦ ꯁꯤꯒ ꯑꯩꯈꯣꯏꯅ ꯍꯦꯟꯖꯟꯅ ꯍꯥꯞꯆꯟꯕ ꯍꯦꯟꯖꯟꯅ ꯇꯧꯁꯟꯕꯒꯤ ꯀꯩꯁꯨꯝ ꯑꯗꯨꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯦꯀꯣ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯋꯥꯡꯃꯗ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯕ ꯃꯐꯝꯗꯣ ꯊꯥꯖꯕ ꯑꯗꯣ ꯃꯥꯁꯦ ꯃꯧ ꯊꯤꯟꯕ ꯅꯨꯃꯤꯠꯇꯨꯒ ꯀꯩꯗꯧꯔꯤ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯃꯧ ꯊꯤꯜꯂꯛꯄꯗ ꯃꯧꯗꯣ ꯄꯨꯁꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯊꯣꯡꯒꯥꯟꯗ ꯑꯗꯨꯝ ꯃꯩ ꯑꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯄꯨꯁꯟꯗ꯭ꯔꯥꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯗꯅ ꯑꯩꯈꯣꯏ ꯗꯦꯁꯥ ꯃꯅꯤꯄꯨꯔꯔꯣꯝꯗꯁꯨ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗꯁꯨ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯅꯤꯄꯨꯔ ꯑꯃꯠꯇ ꯃꯥꯟꯅꯕꯅꯤ ꯑꯗꯣ ꯃꯣꯏꯔꯣꯝꯗꯅ ꯀꯩꯗꯧꯔꯤ ꯑꯗꯨꯒꯤ ꯑꯣꯛꯄ ꯈꯣꯠꯄ ꯑꯗꯨꯕꯨꯗꯤ ꯂꯣꯏꯅ ꯇꯧꯋꯤꯅꯦ ꯑꯗꯨꯒ ꯃꯧꯗꯣ ꯆꯪꯗ꯭ꯔꯤꯉꯩꯗꯅꯦ ꯃꯣꯏꯅ ꯊꯣꯡꯒꯥꯟꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯊꯠꯂꯒ ꯍꯥꯏꯗꯤ ꯃꯧ ꯀꯥꯡꯕꯨꯗꯒꯤꯅꯦ ꯄꯩꯁꯥ ꯂꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯄꯥꯈꯪꯗ ꯑꯩꯈꯣꯏꯒꯤ ꯃꯉꯥꯡ ꯆꯥꯛ ꯆꯥꯕꯗ ꯙꯃꯥꯅ ꯄꯩꯁꯥ ꯄꯤꯕ ꯈꯣꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯨꯒꯅ ꯃꯧꯗꯣ ꯆꯪꯂꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕ ꯑꯗꯨꯅꯤ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯒꯤ ꯂꯝꯗꯝꯗꯨꯒꯤ ꯆꯠꯅꯕꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯂꯝꯗꯝꯗꯨꯒ ꯆꯠꯂꯒ ꯑꯁꯤ ꯑꯩꯈꯣꯏ ꯑꯥꯗ ꯇꯧꯗꯦꯍꯦ ꯑꯩꯈꯣꯏ ꯂꯝꯗꯝꯗ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯨꯕꯒꯤ ꯔꯥꯏꯠꯁꯨ ꯂꯩꯇꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯗꯣ ꯄꯨꯊꯣꯛꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯞꯂꯣꯗ ꯇꯧꯕꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯊꯥꯏꯅꯗꯒꯤ ꯃꯁꯥꯒꯤ ꯆꯠꯅꯔꯛꯄꯗꯣ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯍꯥꯞꯇꯅ ꯅꯍꯥꯔꯣꯜꯁꯤꯡꯅ ꯍꯥꯞꯇꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯍꯟꯁꯤꯡꯅ ꯀꯩꯁꯨꯝ ꯑꯗꯨꯒꯤ ꯀꯩꯅꯣ ꯄꯤꯔꯣꯏꯕ ꯑꯌꯥꯕ ꯄꯤꯔꯣꯏꯕ ꯑꯗꯨꯅꯤ ꯋꯥꯔꯤ ꯍꯥꯏꯕꯨ ꯑꯗꯨꯅ ꯗꯁꯥ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯁꯅꯨ ꯚꯤꯗꯤꯑꯣꯗꯣ
पोस्ट तौरीङꯩꯗ मैम खल्लगा फजना पोस्ट तौबी हजे अखोई मैतै से जामना मौंग चादब मौंगदा लैबा कसारदा लैबा कांगु खंगे कसारगी वांगदा लैबा कांगु खंगे हजि मणिपुरदा लैबा कांगु खंगे अखोई मैतनाव ngaktani अखोइना हैंगे सा अवाबा तारकपदको अखोई मसे अमत्तो ओइना पुन्दोरिम असिगा हयंग अतोपा जाति अमना लागा कनो तौदोइने पुन्दोइनते अखोइगी अवाबदा मतेंग पांगबिरोदोइनते सिगिसिनि मैम अइना लुहोंबगी अखोइगी कसारगी लुहोंबगी मतांगदा सेंगदोकनिंबा हाइबो असिगा खंगनिंबा कांगुना खंगे खंगिंगदबा कांगुना नेगेटिव फनबा कांगुसिना अदुदि दुम नेगेटिव ता लैद्रोबानी आई सी चाबा कावरेने दो मैम आई हजिक चाबसु लोइजरे दो मैम वीडियो से नुंगाइबिरगदि लाइक तौबिरमो अदुगा सब्सक्राइब तौदबसिंगना मैम सब्सक्राइब तो तौसनबिरमो।